Kuki gi ningai marai amuk Hourakle mayam taminasi leimakhongi area da maning tamna chathok chasin tawba yahande highway damak amuk Kuki singno onkhatuna chawkhalakle total shutdown phawba lauthok khongjang jangsinaba amuk sem sarakle leimakhongi akoibada chathok chasin tawbada Indian Army na athingba pibagi mayokta Committee on Tribal Unity kotuna tha asigi kunthra gi ayuk pung 3 dagi numidang wairam pung 3 fawba pung 12 gi Kangpokpi district ta total shutdown lauthokre India Today NE gi report amagi matung inna leimakhongda leiba Indian Army gi campus tagi mioi ama mafam khangdana mangkiba aduga mari leinana Indian Army na chathok chasin tawbada athingba pibagi mayokta total shutdown asi lauthokpani Kotugi maikaidagi phongdorpagi matung inna mi mangkhibagi thodok adu condemn tawbaga loinana kotuna Hojik Satariba Search and Rescue gi operation asi mapung phana support tawribani adumoinamak lambi chathok chasinda akaiba pibasidi laibak thibani hairi Mai chatpa wafam amang ngasi Pauninkhol News Service ki editorial da phongdorokli mayam da pawdam jage mi hatpagi cherak piba ngamdabasi lengakpa ngamdabani haina logani lamdam asida nungsi sanana punna leminaramba majority community maitaiga Kuki gi marakta hana sunaba amadi unaba yadabagi phibamda leirakle thokliba irang asi leptana chatharaktuna tha 18 phajilaklaba phawba karamba matamda karamna loisengani haiba khangba ngamdri State lengakna irang asi loisin khiba pamlabasu loisin hanba ngamdre Kuki singna kundaba chingi lamsingda lengak yauba ngamdabagi phibamda leire irang asi Kukina maitaida landabani Kukina chathariba lan asi lephanba ngamdaba haibasi lengak ki asonbani Kukina maitaida landaba khaknatana state police ta landa silaklaba amadi landaragani haina phawba lauthoklaba phawba Kuki bu laksenba ngamdre Kuki na sinariba nongmay na chingba lalgi kulay sing asi logi wangmada pairaga sinabani amadi makoy na maytay kaya fara ga haliba asi logi mayoktani khangna lengang asina aranba tawba amadi mi hatpagi sairak piba ngamdabasi langakpa ngamdabani state amatada laiminaba phurut ani hanare unaba yadre haiba central government na khanglabasu phibam asi laksinduna mahausagi phibamda hanjinnaba khonabasu tawdri haina lawi Central Armed Forces Kamarum State asid thajilaklebasu forces singna irang asid loisinabadi honadri irang asi tholiba Kuki gi mateng dum pangsile haina ribasi fawwa haihandaba ngamdre Kuki na logi mayokta thaba kayamarum tawre khanglabasu ain gi oiba cherak amata supiba ngamdre Kuki na mi pharaga hatpagi makha chatharakpa oina handakta jiribamdagi karisu khangjadriba apikpa angang yauna mioi taruk hatkre lengak asina Kuki mi hatpasing faduna cherak piba ngamdaba asina lengak asi lengakpa ngamdre takpani masimakti yamna laibak thibani lengakpa ngamdrabadi ngamnanaba honaba haibasi tangai fadabani amadi ain bu singnabasingna ain kaina thabak tawrabadi ain gi oiba cherak piba ngamnaba honagadabani haibasi lengakna khangna paikhatpham thokpa thabaksing paikhatpa chumgani madu natrabadi lengakpa ngamdraba lengakpa singi leibak ki miyamni haibada miyamna ikainarakpa asum henjilakani bot ka haudrabasu Maheshor Thonawjam tumina leithokpak oide irang asiga mari leinana aikoigi Manipur asigi damakta mahangna honaba yaba kaya honaduna leiri Kuki na national media kaya da aranba wafam kaya sandongna bohonarabasu aikoi maitai singi oiba asumba asengba wafam sing English amadi Hindi londa India gi mafam sinba tungna khanganba ngamnabagi damakta yamna kanna koichen chenduna honajriba misak amani Thonawjam Maheshor Thonawjam na Union Minister Kiran Rijiju amadi Ramdas unaduna Manipur gi irang asigi matangda wafam kaya taksinkhre Mamang sahi 2023 gi May 3 dagi Manipur da thokliba kanglu ani gi irang asigi matangda Republican Party of India atwale gi India pumbagi lusingba singi mifam pangthoktuna India pumbada mass protest sangsinaba warep laukraba matungda party asigi National Secretary Maheshor Thonawjam na ngarang Union Minister of Parliamentary Affairs Kiran Rijiju amadi Union Minister of Social Justice and Empowerment Ramdas atwalega tungan na unaduna Manipur da thokliba lan asigi matangda wafam kaya taksinkhre hairi Maheshor Thonawjam na Union Minister ani unakhiba aduda Kuki terrorist na Manipur da chatharakliba lan amadi Kuki MLA tarana lenga ki chana kanglon gi wangmada chathariba thawong sing asigi matakta lokhatpam thokpa action sing athuba matamda lokhat pinaba taksin khi
Handak Jiribamda Kuki Kulai Pibasing na Pikliba Angang Ahum Amadinupi Ahum Padana Pukrabamatung, Tamtina Halaga Barak Turel, the Tadra Kiva Togdok Adubu, MLA Paulin Lan Haukipna, Laman Kumbani Haina Pongdo Kiva, CRPM na Kutokna Bada Lake Kidraba Kuki Kulai Piba Tarabu, MLA LM Kautena, Kuki Martyrs ni Haina Lautoki Haiba Wafum Sing Sugaina Tam Kimagaloina, Kuki MLA Tarasi, Terrorising Bus Sogat Pani Haiba Fong Natakle, Maram Aduna MLA Tara, Makoibu disqualify Tobiu, Manipur the Togliba Lan Asiwaroisin Ama Purnabuhanabu Haina Sutaksin Ki Hairi. Thibaikon Leriba Kamal Babu Gimatanga, Sekmai Tanga Lekaida, Army Gamera Paibiga Muna Cray. Manipur Lenga Kimaikadigi, Police Amadi, Army Kangbuga Lunana, Housing Forward Thibaikon Leriba, Lysram Kamal Babu Fangnaba, Akan Bamong the Tiba Humbagi Tabak Satari Haina Fondo Krabasu, Housing Forward Kamal Babu Gilangla Langzin Amata Pangmangam Dana Lady, Sekmai Ken Regi Miam Nasu, Kamal Babu Thibaikon Leriba, Asigi Matanga, Kongjang Sanction Leptri. Ngasisu Sekmai Tangale Kaida, Army Singa Maira Paibi Singa Mukna Thokre Hari, Panbe Yabadi, Ngarang Kamal Babu Thibaikon Leriba, Asigi Matang the same Kiba JAC ga, Chief Minister N Birenga Mahaki Office the Wari Sanakiba Galoinana, JAC ga Maikay Digi CM da Dabi Kaya, Yauba Memorandum Amasu Pisin Kiba Lerabani. JAC ga CM ga Unakiba Aduda, Sekmai Kendragi MLA Su Oiriba Minister Haikam Dingo Amadi, Andro Kendragi MLA T.A. Siam Kumar Su Saruyaki, Chief Minister gi Maikay Digi JAC na Taliba Dabi Sing Atuba Matamda Tabak to Ontok na Buhanagani, Thibaikon Leriba Kamal Babu Butibagi Tabak Housing Central Amadi State Forcing na Mapam Kayada Satari Haibagi Wafam Su Fondo Krabani, Amarom da JAC na Sinduna, Ngasisu Kamal Babu Thibaikon Leriba Asiki Matangda, Kongjang Sanction Baleptri, Kanto Sabulda, Ngasisu Maike Adongi Miam na Lambi Tingduna Akan Kongjang Sanction Cray. Kamal Babu bu Army gi campus manung da mangkibu oibana mapung oiba daitya Army na lawfam thoi CM. Laimakong gi Army camp ta sangkibadagi Thibaikon leriba Lysram Kamal Babu gi mari makong kangnaba mari leinabasing da taksin kibaga loinana Lengak asinasu yamna kanna honari haina Manipur gi Chief Minister Nongthombam Bire na fongdokli. Ngasi Imphal gi Babu Parada leiba CM gi Secretariat ta pangthokpa pau gi mifam amada Chief Minister N Bire na makha tarduna hai Thibaikon leriba Lysram Kamal Babu ga mari leinana sem kiba JAC nasu makoi gi oiba demand sing yauba memorandum ama piramle. Lenga ki Maikay dagi Army amadi Police yauna mafam khangdana leriba miyoi asi kanna honari adubu laibak tibadi hojik fawbugi oina mahaki mari makong khangba ngamdana leiri case asiga mari leinana FIR sing lokat kiba leikre. Government ki Maikay dagi su Army ki Maikay dagi hairiba miyoi asina Army ki gate sang kibagi sign toromlaga mang kiba oibana hairiba miyoi asi fangnaba thibada makoi na mapung fana daita lawfam thoi haiduna makoi da khangan kibasu leikre hairi. Chief Minister na makha tana hai aikhoi gi marakta Manipur da leiriba security personnel sing amadi public sing gi marakta transparency amadi sincerity leitaba amadi pukchel iseng sengdabana maru oina Manipur da leiriba security personnel sing gi group khara da pukchel sengdaba manba yauba asi yamna laibak thibani. Manipur da leiriba mipum khudimak asi India gi citizen ngaktani haibasi khangna manaba mityeng yenghaningi Army gi campus manung da mangkhiba oibana mapung oiba daita asi makhoina lauraga mangkhiba miyoi asigi mari makong miyam da khangan pham thoi haina khangan gibasu leire. Aduga central government ki Maikay dagi su thogdok asigi matang da khangan khiba leire. Lamdam asida praja miyam nasu pukning fathana miyoi asi thibada saruk yamin asi haina su phongdorokli. Board ke anauba chairman ama hapa ngamdriba phawba hanagi chairman bu extend tobiu SSUM. Class 10 की बोर्ड के एग्जाम नक्सिलक मतम सिदा बोर्ड के चेयरमैन तांगदांगबा वाफम लेपीब ngamdaba mahiroi khunai gi laibak thibani atuba matamda tangdangba ama lauthopiu haina Socialist Students of Manipur SSUM gi General Secretary Thiam Vikas Luang na khudiyek piduna thokpa cherolam na fongdorokli. Cherol duna makha taraduna hai hojik leiriba tangkak sida tangai fadana anauba ama hapa ngamdriba phawba hanagi chairman bu lakadoriba exam phawba service extend tobiu ngahak lerga curfew thamjinba ngahak lerga school thingjinba oibanina exam gi thabak sing yang na changsinba yadabanina atuba matamda service extend tobiu natraga arepa ama lautopiu. CBSE gi oina exam thorang loikre adubu board ki oina hojik phawba leikhai ama tadana leiri phammunabagi wathok leitana buhana view
amana amagi kaksabi sanaduna leragadi leibaksi karida saukhalakkani lup amana amagi ikai khumnabu inminasi karigumba athuba matamda tangdangba ama lauthokpa ngamdragadi Manipur lengak amadi education minister da miyamna waraurak dabagi maram leite miyamgi ihau ngaibagi mahutta exam loiba phawba hojik leiriba chairman gi service extend tobibana achumba oigani nakal amaromda hojik bosem gi secretary oiriba asisu in charge oina leiribani exam ama phau mayok nadriba misakni aduna hanadagi hauna experience kaya loina duna leiriba chairman ga punna lakadoriba examination pangthokna bu hotnabada mating oigani khalli haina su serial alduna makha tarakli